ngasi numidang wairam phongkiba tongan tongan Manipuri siphongsingdigi amasung thokiba thawdo wathoksingdigi maru oibi I pauksing khongatcharaga Manipur top channel gi mekaidigi mayamda share tawjigi ahanmada mayam state sigi oiba ngasi gi COVID-19 update mayamda thamjige Government of Manipur COVID-19 Kamal Control Room Press Release number 417 ngasi tang tara taruk thamanga English ngani ga kunga matoi ngasi numidang wairam gi pumunga phugi ba update mayam hokiba pung kunga mari sida yamlaba miyoi haibidi miyoi satruk ka humfuga manga General Population ki amasum miyoi taragani thoi Central Armed Police Force tagi COVID-19 positive ohenkre amasum hokiba pungkun gi marista General Population tagi positive oirakraba miyoi satruk ko humfuga manga sigi manungsida sahum go kunthra ga taru amadi nupani aduga sahum go kun ga mapan amana su nupini hadi amasum makhoi singsi Impal East tagi samga yankhai ga mapan Impal West tagi sani go humfuga humdai Thawbal tagi kunthra go humdai Bisnupur tagi kun ga mari kaksing tagi humdra mathoi Urkhul dagi ani Chusampur dagi humdra Sandel dagi manga Senapati dagi manga Tamenglong dagi taragani thoi Teknopal dagi ani Kangpopi dagi taratare amasum Kamjong dagi ani ni sohari aduga makhoi gi section thoram khodimak dakhot kre haina press release asina mayek singna pali amasum haukiba pungkun gi mari asida yamlaba miyoi habidi miyoi taraga tur COVID-19 positive uiduna laihidre Makhoi singsi say yankhai ga mathoi surabanupi Impal West tagi humdraga mari surabanupi Impal West tagi humdraga nithoi surabanupa Impal West tagi humpu gomdoi surabanupi Chusampur dagi yankhai ga tere surabanupa Chusampur dagi yankhai ga taruk suraba nupa Urkhul dagi humpu gomdoi surabanupa Impal East tagi nifugo nithoi surabanupa Senapati dagi maudraga mathoi surabanupi Impal West tagi humpu go taruk surabanupa Thawbal dagi yankhai ga manga surabanupa Impal West tagi humdraga nithoi surabanupa Impal West tagi maudraga nithoi surabanupa Impal West tagi maudraga tere surabanupa Impal West tagi humpu surabanupi Impal West tagi amasum humdraga tere surabanupi Bisnupur dagi ni amasum makhoi singsi Sija Hospital da ahum DIS Chusampur da ani JNIMS ta taru amasum RIMS ta manga mathang sina laikhidabani sohari aduga ngasi laikhidraba miyoi taraga taru asi tharaga apun boina lehen khidaba COVID-19 positive oiduna laikhidraba miyoi masingsi Manipur sida chawnga ga humdraga ni pansure amasum haukiba pung kun ga mari asida yamlaba miyoi haibida miyoi sahum ga maudraga mapan COVID-19 gi nab paraktuna discharge tawkhre makhoi singji CIPF tagi mapan home isolation tagi sani ga maudraga ni thoi RIMS tagi tara RD wing tagi mapan BB tagi tara ga tare NSU tagi tara ga manga Sri tagi tara ga manga Bisnupur tagi mapan kaksing dagi ahum Chusampur dagi tara hum dagi Jiribam dagi ani amasum Urkhul dagi manga ni sohari amasum hauji nahanduna laidiba Manipur active case una laidiba miyoi masingsi lising taruka samni ga humdraga tarini makhoi singsi gi manungsita General Population dagi lising taruka sahum ga ani amasum Central Security Personnel dagi samgo humdraga mangane aduga state sigi oidiba recovery rate si 82.24% hanis pali amasum haukiba pung kun ga mari asida apunba D type oxygen cylinder lising ga samriga marfugani pan amasum B type oxygen cylinder songaga humfugani pan khena ba health institution amasum health facility singda thungan khre sohairi aduga latest information amagi matung ina apunba vaccinated tawkiba state asigi miyoi masingsi la ohum hen khiduna la ohum ga lising mapan ga songa ga maudra ka taruk sure haina Dr. Khoirom Sasikumar Mangang Additional Director and Spokesperson Health Department Manipur no khuyek pidno thadrokpa press release asina makhata na phongdorakli amasum pawsi makhasa thajarak poina to pamarui pa paw khra mayamda pijagi mayamna phuktaminasi atopa paw manamu Lana Maral Sibidunu say kuntraga mato kasum sangla lairuraba US nupa anida lupa crore sango yankai pikre English was samapan marfugum do masagi say taraga mato shurabi nupi masa mabo Pamlana ba amasum hatok pibagi Maral Shiraduna say kuntraga mato kasum samda lairuraba nupa anida North Carolina Federal Civil Rights case amagi jury mana $75 million lupa crore sango yankai rom pangan kreari Makhoi anibu maral laitana maral sathina sibibani haibisi DNA sangyeng tawbudagi khangladuna English ngani ga taraga mangada kaisum sangdagi thadokibani DNA gi khudam sangdam phanglaba makhoi ani crime aduda senadre haiba chapsana mek sengna laukthokibani matungda English ngani ga taraga mangada makhoi anina civil case thengladuna lakhibani lana phadok taruraba amuba masugi nupa ani du Henry McCallum amasum Leon Browns kawi makhoi animak miyoi nipan sawa juri aduna haukiba irai namita
$31 million manan amadi phado oiringaida sijinnanaba senpham oina tha khudingi dollar ama su mabani gi damakta phanghanaba yathang tawkhibani masi makhoigi punsibu oidaba maral siduna amang ata thon khibigi damaktani hainasu paus na makhatana phungturakli loishilakpoina mem yamna thajaningai oiba maphamdigi phangba paw mana JNIMS ki doctor COVID-19 na ngarang laikhidaba haibidi frontlines hero doctor Kyudwa Richard Daumai JNIMS hospital da masi ngarang thangjanumita laikhidabani mak laikhidabasi mem source amana hairi maduni maksi lack of oxygen watpadgi laikhidabani hainasu yamnamak thamoi soningai oiba paw mani mem COVID-19 frontlines hero doctor Richard Daumai Jawaharlal Nehru Institute of Medical Science JNIMS da maksi COVID-19 naraba patient singbu layengba doctor amani amasum yamna thajaninga oiba maphamdagi phangba paw mun hairi madudi urologist JNIMS ki doctor Kyudwa Richard Daumai maksi COVID-19 positive oiraba mioising layengba doctor amani JNIMS ki COVID ward amasu maksi COVID-19 positive oibadigi ngang thangjagi numidangi pung 3:45 taba matana laikhidabani so hairi aduga mahana laikhidabagi maram si yamna thajaninga oiba mong na maksi hospital aduda oxygen gi awatpa leibadigi laikhidabani hainisu source amana makhatana su phungdorakli amasum loshilakpoina to patendak paw manok mayam Delhi da lockdown me kungamari gi ayuk pung 5 phawba sangdokre ngasi Delhi gi CM Arvind Kejriwal na national capital da ladiba lockdown asi sayol amaga muk sangdokle amasum me kungamari gi ayuk pung 5 da loigani haina lakthokre suhaidi amasum mahakna makha taraduna haikibada metro servicing lab khibada su me kungamari phawba lab khigani haina supalli masu panba yabadi thangjanumita Delhi da laikhiba COVID-19 virus ki case masing singasi lising taruk samni ki kunthra oikhi haina pawsina makhatana su phungdorakli amasum tentak pa atopa pawamana media outlet singna Israel na airstrike tarakpagi explanation demand tawkhre Saturday namita Israelina Gaza da leiba Associated Press amasum Jazeera yauna media outlet singna airstrike tawraktuna amasum amang ata thon khibabu news agency sing explanation demand tawkhre Associated Press ki CEO Gary Prudna phungdo khibada Israel dagi amasum US State Department dagi information lawkhre Al Jazeera media network ki Mustafa Sauna airstrike adubu war crime haina kawkhre amasum aikhoigi journalist singbu risks amada thamloidabani hainasu maakna makhatana phungdokre haba pawamasu ngasi numida wairam sing phong ki tuan Manipuri si phong sing na marueba pawa mo ina phona ki ado pathok so yib so ki plan ki yar sim yam ngak pi gani ado anawo I paw le regadi update pi jara ki and thank you